ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯖꯃꯨꯅꯥ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯆꯥ ꯕꯦꯝꯃꯕꯨ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯆꯥꯎꯔꯦꯜꯅ ꯁꯨꯔ ꯅꯣꯝꯂꯒ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯎꯔꯦꯜꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯝꯗꯦ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯝꯃ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯑꯌꯨꯛꯅꯤ ꯖꯃꯨꯅꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯦꯟꯖꯥꯡ ꯑꯗꯨ ꯃꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯆꯥꯎꯔꯦꯜ ꯀꯧꯅꯥ ꯐꯛ ꯑꯗꯨꯗ ꯐꯝ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯕꯦꯝꯃ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ "ꯏꯃꯥ, ꯀꯩ ꯍꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ?" "ꯉꯁꯤꯗꯤꯅꯦ ꯍꯪꯒꯥꯝꯁꯤ ꯍꯦꯛꯇ ꯊꯣꯡꯂꯒꯦ꯫ ꯍꯦꯟꯖꯥꯡꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯣꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯕꯅꯤ." "ꯑꯁ, ꯑꯩ ꯍꯪꯒꯥꯝꯒ ꯆꯥꯅꯤꯡꯗꯦꯀꯣ꯫ ꯑꯩꯗꯤ ꯉꯥ ꯆꯥꯅꯤꯡꯉꯦ꯫ ꯏꯃꯥ, ꯉꯥ ꯑꯣꯏꯅ ꯊꯣꯡꯁꯤꯕ." "ꯏꯕꯦꯝꯃ, ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯉꯥꯅꯣ? ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯑꯃꯨꯛ ꯅꯪꯒꯤ ꯃꯔꯩꯗꯣ ꯍꯧꯔꯛꯀꯅꯨꯀꯣ." ꯕꯦꯝꯃ ꯃꯪꯗꯨꯅ ꯐꯝꯂꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ "ꯄꯥꯕ, ꯉꯥ ꯆꯥꯁꯦ ꯍꯥꯏꯕꯅꯦ꯫ ꯑꯩ ꯍꯪꯒꯥꯝ ꯆꯥꯅꯤꯡꯗꯦꯕ." "ꯑꯁ, ꯄꯥꯕ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯁꯣꯅꯣ ꯆꯨꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ." "ꯍꯦ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯄꯥꯗꯨꯗꯕꯣ? ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯄꯥꯗꯣ ꯉꯁꯥꯏꯗꯒꯤ ꯃꯊꯥ ꯁꯥꯗꯨꯅ ꯐꯝꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯃꯔꯩꯗꯣ ꯑꯃꯨꯛ ꯇꯧꯔꯨꯅꯨꯀꯣ." "ꯑꯩꯗꯤ ꯏꯄꯥꯗ ꯍꯥꯏꯖꯕꯅꯦ꯫ ꯏꯃꯥ, ꯅꯪꯅ ꯀꯩꯒꯤꯅꯣ ꯍꯩꯄꯥ ꯁꯥꯒꯩ ꯑꯃꯨꯛ ꯈꯨꯝꯃꯛꯏꯗꯨꯕꯣ?" "ꯍꯥꯏ, ꯌꯥꯔꯤꯁꯦ ꯏꯕꯦꯝꯃ, ꯇꯣꯛꯑꯁꯦ꯫ ꯑꯗꯣ ꯏꯆꯥꯕꯨ ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯅꯦ?" "ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯥ ꯆꯥꯅꯤꯡꯉꯦꯅ ꯏꯃꯥꯒ ꯄꯥꯕꯒꯗ ꯍꯥꯏꯔꯤꯁꯦ? ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯆꯥꯗꯕ ꯌꯥꯔꯣꯏ꯫ ꯅꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯊꯣꯡꯒꯗꯕꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯃꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯁꯦ ꯍꯥꯏꯕꯅꯣ? ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯊꯛꯁꯤ ꯈꯥꯁꯤꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯈꯣꯏ ꯃꯄꯥꯁꯨꯅꯦ ꯑꯉꯥꯡꯁꯦ ꯈꯔ ꯈꯔ ꯉꯥꯡꯕꯤꯌꯨ꯫ ꯄꯤꯛꯂꯤꯉꯩꯅ ꯄꯤꯛꯂꯤꯉꯩꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯁꯦ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯐꯥꯔꯕꯅꯤ." "ꯃꯃꯥ, ꯏꯆꯥ ꯑꯁꯤ ꯃꯇꯣꯝꯇꯅꯤꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅꯦ ꯑꯋꯥꯡꯒꯤ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯏꯁꯤꯠꯂꯦ ꯍꯥꯏꯕꯅꯦ꯫ ꯑꯩ ꯉꯥꯗꯣ ꯈꯤꯇ ꯂꯩꯔꯨꯈꯤꯒꯦ." "ꯃꯈꯣꯏ ꯃꯄꯥꯕꯨ ꯁꯦꯜꯒ ꯌꯥꯎꯔꯕꯣ?" "ꯌꯥꯎꯗꯦꯗ꯫ ꯏꯆꯥꯅ ꯑꯁꯨꯛ ꯆꯥꯅꯤꯡꯂꯤꯕ ꯑꯁꯤꯕꯨ ꯁꯣꯠꯂꯨꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯍꯟꯗꯛꯇꯤꯅꯦ ꯏꯁꯥꯁꯤꯁꯨ ꯏꯁꯣꯟ ꯁꯣꯜꯂꯦ꯫ ꯅꯪꯅꯦ ꯆꯥꯛꯇꯣ ꯃꯩ ꯊꯥꯒꯠꯂꯝꯃꯨ꯫ ꯑꯩ ꯑꯃꯨꯛꯇ ꯂꯩꯕꯤꯔꯨꯈꯤꯒꯦꯀꯣ꯫ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯕꯁꯦ꯫ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯐꯝ ꯂꯩꯇꯕꯅꯦ." ꯑꯁꯨꯝꯅ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯎꯔꯦꯜ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝꯅꯒ ꯊꯦꯡꯅ ꯄꯥꯟꯕꯅꯦ ꯃꯆꯥꯒ ꯀꯨꯏꯅ ꯎꯔꯨꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯁꯤꯗꯗꯤ ꯆꯥꯎꯔꯦꯜꯒꯤ ꯖꯃꯨꯅꯥꯒꯗꯤ ꯑꯍꯟ ꯑꯣꯏꯔꯛꯄꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯟꯅ ꯁꯨꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯃ ꯃꯥꯗꯤ ꯅꯣꯡꯃꯇ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯁꯤ ꯑꯍꯟ ꯑꯣꯏꯔꯦ, ꯃꯇꯦꯡ ꯄꯥꯡꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯔꯝꯗꯦ꯫ ꯅꯨꯡꯊꯤꯜꯅꯤ ꯀꯨꯟꯗꯣꯂꯩꯅ "ꯏꯇꯥ, ꯑꯩꯒꯤ ꯁꯅꯥ ꯈꯨꯗꯣꯞꯁꯦ ꯐꯖꯗ꯭ꯔꯥ? ꯑꯩꯈꯣꯏ ꯄꯥꯕꯅ ꯉꯔꯥꯡ ꯂꯩꯔꯛꯏꯅꯦ ꯁꯍꯔꯗꯒꯤ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯁꯤꯡ ꯑꯗꯨꯗ ꯎꯠꯂꯛꯏ ꯊꯥꯗꯣꯏꯅ꯫ "ꯑꯁ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ꯫ ꯊꯦꯡꯒꯨ ꯃꯑꯣꯡꯅꯤ꯫ ꯑꯩꯅ ꯍꯦꯛ ꯄꯥꯝꯕꯗ ꯊꯣꯛꯑꯦ꯫ ꯑꯗꯣ ꯃꯊꯪ ꯅꯣꯏ ꯄꯥꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯁꯍꯔꯗ ꯆꯠꯀꯅꯤ ꯍꯥꯏꯒꯦ?" "ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯀꯩꯒꯤꯅꯣ? ꯅꯪꯁꯨ ꯂꯩꯍꯜꯂꯛꯀꯦ ꯍꯥꯏꯔꯣ?" "ꯍꯣꯏ, ꯑꯩꯈꯣই ꯏꯃꯥꯅ ꯑꯩꯒꯤꯁꯨ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯁꯥꯕꯤꯒꯦ ꯍꯥꯏꯕꯅꯦ꯫ ꯑꯗꯣ ꯅꯣꯏ ꯄꯥꯕꯗꯣ ꯑꯣꯏꯅ ꯂꯩꯍꯜꯂꯛꯀꯦ ꯇꯧꯕꯅꯤ." ꯕꯦꯝꯃ ꯑꯅꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯣ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯕꯅꯤ꯫ ꯊꯃꯣꯏꯗꯁꯨ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥ ꯀꯨꯟꯗꯣꯂꯩ, ꯑꯩꯒꯤꯁꯨ ꯏꯇꯥ ꯊꯥꯗꯣꯏꯒꯤ ꯂꯩꯕꯗ ꯈꯔ ꯌꯥꯎꯍꯜꯂꯛꯑꯣ꯫ ꯑꯗꯣ ꯁꯦꯜꯕꯨ ꯀꯌꯥꯅꯤ ꯍꯥꯏꯒꯦ? ꯑꯩꯁꯨ ꯈꯨꯗꯣꯞꯁꯦ ꯁꯤꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯦ." "ꯏꯇꯥ, ꯁꯟ 3ꯒꯤꯅꯦ, ꯂꯨꯄꯥ 50ꯗꯅꯤꯗ꯫ ꯅꯣꯏꯅꯕꯨ ꯄꯥꯝꯂꯗꯤ ꯄꯥꯕꯅ ꯃꯊꯪ ꯆꯠꯄꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯈꯤꯒꯦ." ꯕꯦꯝꯃꯅ "ꯏꯇꯥ, ꯑꯩꯒꯤꯁꯨ ꯑꯃ ꯍꯥꯏꯈ꯭ꯔꯣꯀꯣ ꯑꯗꯨꯗꯤ꯫ ꯁꯦꯜꯗꯤꯅꯦ ꯁꯅꯥꯗꯨ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯄꯤꯒꯦ." "ꯍꯣꯏꯗ ꯍꯣꯏꯗ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯄꯥꯕꯗ ꯍꯥꯏꯈ꯭ꯔꯒꯦ."
Namidangni Bema yamna sauna. Ngasi phawba imaga pabagana nacha aigini haidana kari tawbi yaukhrage. Aina sana amakak sage sel piyo haiba asida imana suramne yaningdisi kaigino. Hai sel du laitana karaidagi pidawrige. Wapan sanmandagi thatluba yaba natene. Laisabi pharaba nangna asuk yamna wakhan tadise karigino. Adudai se kaidawbagi popiramino. Macha aigini haiduna masak thokpa amada tawbiba sungamba sunataba. Isumi manabi singi mamangda isa asida sanamata lama phawba sidaba makai laibado aisu ikaye. Ipagi bema nangi sanagi sel haibado ipa soidana pige. Mapurebagi mataw asida Jamunana makhoi mapa nangbu ngaurabro. Ayuki numidangi chakhumbai muttanaba hotnabada asuk yamna waraba kana sida kadaidagi sanagi selno nangsune leisabi haido pharabani. Aiga napagana asuk yamna wana hotnariba se kitang di mating pangi khandene nang yari taning renta ngamira nuwa nasa sinungai na thambiga haibadi khandene aina minai gumna thabak suraga pusilaga sabudura imaga pawa na pamise ibema to nangi kada changkro ipa nangi seldo soidena pige mama nang su tho aine koksi yamna ngawi ko ngawni nang su ngawni nasa asina hairiba makai loina yanaba hotnabada chawra aga pharakadra khan asum tumina laibani chawra ga sum henjilakwa asibu karino haibanida haima yare to kaidawrage nangbo chak tudum thongose thabuk surubagi chak naga lambani lushlo mapuroibagi masabu khajik phawba ngangba yandaba mataw asida Jamuna madi thamoida khajik sauningba pokjarami masu masa asibu nungsidabadi natte adubu mahak ningoni nongmadi sagai onkhini matam adudadi karamna Jamuna mana warak lubayagani nupi ama oibagi yomgi mau ama oibagi silam sintha haiba sidabu nupanadi mamina khara uba adunatana kari thoini henadi khalluni aduna masagi mataw asida pakhasabani mathangi ayukni Jamunana makhoi mapa nasa nupi ase khara nganghaudrabadi yaroiko aina mamani aina waraksage haibasu makhoi mapana hekta yadedo thakha khangdabadagi helaktana ikaibasu khanglaktre nahane moigi zawbi aduga khane lamjaw aduda adudi karigini haige magi zawbi adu sune kharadi mahen bane maram jai khangni jadi khangde isa asidane hekta khanaba horkani to makhoi mapagi adugu manata wadudane nasa asina ikhoibu sitribase asuk yamna wakhan tadaba asibu karino khangde ihe hausipo wakhan tade haidana leisabi pharabana sa nupi asibu shasan phubagumna lamjawdo phuraga warablusu hairibro ai adumakti haididana makhoi mapa yengu mana hairiba makhai yanaba hotnabada kayade yamle migi selton siliba mayamse mama ai sukhandabadi nate adubu isa asinushine aigi imaga pabagana manung matam chadana leikidaba matam adudagi aina kaya wana hinglakiba janingba sheningba amatasu ining tamlakte nangsu khangliba natra aduna isa asidadi mapa aigumna awatpa amatasu leheningde mama ai sukaram haini khangtre khara leraga maraina wakhan tajraksanida thoina hena khallunu matanga tuda bema ada mamai mamit kadu tum thopa makhai mapa mama anina hingkhol suriba adugi manakta jangselei aduga sauna haireklami aina sanagi selfie hairaga kaigina imaga papagana nana do yamna kallidubo Jamuna thabaka khara wabaga masagi khonda aduda sauningna hai aina angonda wangang sangang adu atumaina haiganu haiba natro phajana napi ama oibagi liri khorina haiba yadabro ima liri khorina hainaba thabakto imana simbibro kaigina imana ibu poktabina sagumna wa ama haiba khudingi ayet pakam pirisibo yarisi aina mamangi na khura hoidane nongmani ni khakto waigina sel khara piyo hairamani ipa amta hangluki asi haiduna chatkhirambi chawrel ado Jamuna masada tapna wansinduna imagi bema ima wa haiki napa ase haujikti masa ase sole mana thabak sudana kayambu suruba ngamgani imana kaithal khara thokpa asina su oide aduna nangne nabokna hanwai sarambagi phisa kol ama leiriba ase tek khara sajingera ima langdo lobirake as taning de ima noigi imungi leitaragi wari gado yam sarakano aibu phisa kaina khwang na ba thabak
ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯥꯛ ꯆꯝ ꯊꯣꯡꯉꯨꯆꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯁꯣꯝꯗ ꯆꯥꯎꯔꯦꯜ ꯏꯕꯣ ꯍꯟꯗꯣꯛ ꯍꯟꯖꯤꯟꯗꯨꯅ ꯇꯥꯗ ꯂꯨꯄꯥ 50 ꯈꯛꯇ ꯁꯨꯅꯅꯕ ꯇꯥꯗꯅ ꯄꯤꯕꯤꯔꯛꯇꯕ ꯌꯥꯗ꯭ꯔꯦ ꯆꯥꯎꯔꯦꯜ ꯅꯪꯕꯨ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯂꯨꯄꯥ 100 ꯂꯧꯈꯤꯕ ꯑꯗꯨꯒꯤ ꯁꯦꯂꯦꯞꯇꯤ ꯂꯥꯏꯔꯗꯅ ꯁꯦꯟꯗꯣꯏ ꯐꯥꯎꯕ ꯏꯟꯈꯠꯂꯛꯇ꯭ꯔꯤꯅꯦ ꯑꯩꯅꯦ ꯁꯦꯜ ꯄꯤꯕ ꯉꯝꯃꯣꯏꯀꯣ ꯇꯥꯗ ꯅꯅꯥꯎ ꯀꯥꯎꯖꯗꯦ ꯑꯩ ꯁꯣꯏꯗꯅ ꯏꯟꯊꯣꯛꯆꯔꯛꯀꯦ ꯂꯨꯄꯥ 50 ꯈꯛꯇꯒ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯄꯨꯟꯅ ꯍꯦꯛꯇ ꯏꯟꯊꯣꯛꯆꯔꯛꯀꯦ ꯅꯠꯇꯦ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯁꯦꯜ ꯅꯤꯡꯊꯣꯔꯛꯀꯗꯧꯔꯤꯕ ꯆꯥꯎꯔꯦꯜ ꯏꯕꯣ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯍꯥꯏꯔ ꯃꯤ ꯈ꯭ꯋꯥꯏꯅ ꯁꯨꯅꯕ ꯑꯁꯤꯒꯨꯝ ꯁꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯅꯁꯥꯅ ꯃꯔꯣꯜ ꯑꯃ ꯁꯣꯜꯂꯤꯕ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤꯒꯤ ꯁꯥꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯅꯁꯥꯗꯨꯅ ꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯋꯥꯍꯟꯕ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ ꯆꯥꯎꯔꯦꯜ ꯃꯆꯥꯒꯤ ꯃꯔꯝꯗ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯁꯤ ꯃꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯁꯦꯜꯗꯨ ꯈꯛꯇꯃꯛ ꯄꯤꯕꯤꯌꯨ ꯃꯤꯒꯤ ꯁꯦꯜ ꯂꯧꯔꯒ ꯁꯤꯡꯗꯕ ꯍꯧꯅꯗꯦ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯏꯕꯣꯍꯜ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯁꯦꯟꯗꯣꯏ ꯁꯣꯠꯄ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯆꯥꯎꯔꯦꯜꯒꯤ ꯃꯐꯝꯗ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯂꯕꯗ ꯆꯥꯎꯔꯦꯜꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯆꯥꯎꯔꯦꯜꯅ ꯃꯃꯥ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯒꯦ ꯖꯃꯨꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯉꯛꯇꯨꯅ ꯃꯈꯣꯏ ꯃꯄꯥ ꯌꯥꯒꯗ꯭ꯔꯅꯦ ꯅꯥꯔꯨꯕꯒꯤ ꯅꯁꯥꯅꯒ ꯁꯣꯟꯕꯒ ꯆꯍꯤꯅꯒ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯅꯦ ꯆꯠꯄꯤꯈꯤꯅꯨꯗ ꯑꯩ ꯄꯥꯈꯠꯂꯤ ꯆꯠꯇꯕ ꯌꯥꯔꯣꯏꯅꯦ ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯕꯗꯤ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯏꯃꯨꯡꯒꯤ ꯆꯥꯅꯅꯕ ꯃꯀꯨꯞ ꯃꯇꯥꯏꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯃꯦꯟꯁꯤꯟꯕꯤꯒꯅꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯐꯔꯛꯑꯕꯅꯤ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯍꯌꯦꯡ ꯀꯅꯥꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯑꯗꯨꯕꯨ ꯅꯁꯥ ꯑꯗꯣ ꯌꯥꯝꯅ ꯁꯣꯜꯂꯤ ꯈꯔ ꯀꯟꯈꯠꯄꯤꯔꯒ ꯑꯣꯏꯅ ꯆꯠꯂꯕꯁꯨ ꯃꯌꯥꯏꯗꯅ ꯃꯃꯥ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯩꯗꯧꯅꯨꯡꯗ ꯀꯟꯈꯠꯂꯛꯑꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯌꯥꯔꯛꯇ꯭ꯔꯤꯕꯁꯦ ꯏꯁꯥ ꯁꯣꯜꯂꯕꯁꯨ ꯅꯃꯥꯅ ꯆꯥꯅ ꯈꯣꯏꯕꯗꯤ ꯊꯥꯛꯄ ꯉꯝꯗꯕ ꯃꯄꯥ ꯅꯠꯇꯦꯀꯣ ꯑꯩ ꯖꯃꯨꯅꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯈꯪꯗ꯭ꯔꯦ ꯃꯄꯥ ꯌꯦꯡꯕ ꯇꯥꯕꯅꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯔꯦꯜ ꯃꯥꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯇꯥ ꯑꯍꯨꯝ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯅ ꯕꯦꯝꯃꯅ ꯏꯇꯥ ꯀꯨꯟꯗꯣꯂꯩ ꯁꯦ ꯅꯪꯒꯤ ꯁꯅꯥꯒꯤ ꯁꯦꯜꯗꯣ ꯀꯨꯟꯗꯣꯂꯩ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯏꯇꯥ ꯅꯪꯁꯤꯃ ꯇꯞꯅ ꯑꯗꯨꯝ ꯄꯤꯔꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯊꯥꯗꯣꯏꯅ ꯑꯗꯣ ꯏꯇꯥ ꯑꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯈꯣꯏꯁꯨ ꯐꯤ ꯈꯔ ꯈꯔ ꯁꯥꯔꯒ ꯐꯅꯦꯛ ꯃꯔꯨꯞ ꯑꯃꯠꯇ ꯍꯧꯁꯤꯗꯅ ꯀꯨꯟꯗꯣꯂꯩꯅ ꯑꯦ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯔꯥꯡꯗꯒꯤ ꯐꯤ ꯁꯥꯕ ꯇꯝꯂꯤꯕꯅꯦ ꯕꯦꯝꯃ ꯈꯔ ꯇꯟꯅ ꯑꯩꯗꯤ ꯇꯜꯂꯤꯗ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯊꯕꯛꯇꯣ ꯑꯩ ꯁꯨꯛ ꯌꯥꯝ ꯇꯜꯂꯤ ꯅꯪꯁꯤꯃ ꯏꯇꯥ ꯏꯕꯦꯝꯃ ꯅꯣꯡꯃꯗꯁꯨ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯁꯦ ꯍꯥꯏꯕꯗ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯏꯇꯥ ꯀꯨꯟꯗꯣꯂꯩꯕꯨꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯃꯐꯩꯗꯣ ꯏꯇꯥ ꯕꯦꯝꯃ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯁꯦꯜ ꯊꯣꯏꯅ ꯄꯥꯏꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯁꯥꯁꯤ ꯀꯩꯗꯧꯒꯦ ꯀꯨꯟꯗꯣꯂꯩꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕꯒ ꯑꯃꯨꯛ ꯈꯟꯗꯣꯛꯄꯤꯔꯛꯑꯅꯨ ꯑꯩ ꯑꯗꯨꯝꯕꯒ ꯑꯃꯠꯇ ꯈꯟꯖꯗꯦꯀꯣ ꯅꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯐꯤꯕꯨ ꯁꯥꯒꯦꯔꯥ ꯊꯔꯣꯏꯕꯨ ꯈꯨꯟꯒꯦꯔꯥ ꯑꯩꯗꯤ ꯏꯌꯥ ꯌꯥꯏ ꯕꯦꯝꯃ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯅ ꯅꯣꯏ ꯑꯅꯤ ꯇꯧꯒꯦꯁꯨ ꯇꯧ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯕ ꯍꯩꯅꯗꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯈꯪꯂꯦꯗꯅ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯝꯅ ꯄꯥꯝꯒꯅꯨꯀꯣ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯨ ꯈꯔ ꯌꯦꯡꯉꯨ ꯑꯁ ꯌꯥꯔꯦ ꯆꯥꯕꯁꯤꯁꯨ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯣ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯕꯀꯤ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯟꯁꯤꯜꯂꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯃꯥꯗ ꯄꯨꯍꯜꯂꯛꯑꯒꯦ ꯃꯇꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯣꯂꯩꯅ ꯀꯩꯅꯣ ꯏꯇꯥ ꯑꯩ ꯑꯗꯨꯝ ꯄꯤꯔꯒꯦ ꯌꯥꯔꯅꯤꯌꯦ ꯑꯁ ꯌꯥꯔꯦ ꯇꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯃꯥꯗ ꯄꯤꯍꯜꯂꯒꯦ ꯂꯨꯄꯥ 5-10 ꯈꯛꯀꯤꯕꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯦꯝꯇꯣꯟ ꯁꯥꯎꯅ ꯄꯨꯍꯜꯂꯛꯏꯗꯀꯣ ꯅꯪꯅ ꯄꯨꯍꯜꯂꯛꯄ ꯁꯦꯜꯁꯦ ꯄꯨꯍꯜꯂꯛꯈ꯭ರೆ ꯉꯁꯥꯏ ꯑꯩꯅ ꯁꯦꯜꯁꯦ ꯅꯪꯅ ꯄꯤꯅꯤ ꯈꯪꯂꯝꯂꯗꯤ ꯁꯤꯡꯖꯨꯒ ꯄꯤꯔꯝꯃꯣꯏꯗꯧꯅꯤ ꯑꯩꯗꯤꯅꯦ ꯃꯥꯡꯂꯕꯅꯤ ꯉꯁꯤꯒꯤ ꯁꯦꯜꯁꯤꯃꯁꯨꯅꯦ ꯃꯥꯡꯂꯕꯅꯦ ꯍꯦꯔꯛꯏꯅꯦ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯅꯣ ꯏꯇꯥꯁꯤꯡꯁꯨ ꯌꯥꯎꯔꯤ ꯑꯩꯕꯨ ꯊꯤꯕꯣꯡ ꯆꯥꯔꯒ ꯁꯦꯜ ꯄꯤꯗꯕ ꯃꯤꯗꯧꯅ ꯄꯣꯠ ꯂꯩꯕꯤꯔꯤꯁꯦ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯃꯔ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯂꯩꯕꯤꯗ꯭ꯔꯗꯤ ꯏꯅꯦ ꯍꯣꯏꯁꯨ ꯅꯊꯤꯕꯣꯡ ꯆꯔꯥ ꯍꯦꯟꯅꯤꯅꯦ ꯍꯩ ꯂꯩꯁꯥꯕꯤ ꯄꯣꯠꯁꯣꯠꯄꯤ ꯅꯃꯤꯡꯗꯅ ꯃꯔꯣꯜ ꯑꯃ ꯏꯪ ꯇꯞꯄ ꯃꯥꯜꯂꯤꯕ ꯇꯧꯊꯣꯔꯛꯄꯗꯅ ꯀꯩ ꯑꯃꯣꯝꯗꯣ ꯃꯉꯥꯏꯅꯍꯦ ꯅꯊꯤꯕꯣꯡ ꯑꯗꯣ ꯆꯥꯅꯤꯡꯂꯕꯗꯤ ꯁꯦꯜꯁꯨ ꯄꯨꯔꯛꯄ ꯇꯝꯃꯨꯅꯦ ꯀꯌꯥꯗꯤ ꯌꯥꯝꯃꯦ
ꯅꯪꯅ ꯁꯣꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯅꯃꯥ ꯑꯗꯨꯅꯗꯤ ꯀꯩꯊꯦꯜ ꯐꯝꯂꯤꯕꯅꯤ ꯍꯥꯏꯗꯅ ꯊꯤꯠ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯁꯤꯡꯂꯛꯅꯕ ꯍꯣꯠꯅꯕꯗꯗꯤ ꯂꯨꯄꯥ 5ꯒꯤ ꯕꯀꯤꯗ ꯊꯥ 5 ꯆꯪꯉꯤꯅꯦ ꯌꯥꯔꯦ ꯍꯅꯨꯕꯤ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯅꯤ ꯑꯁ ꯏꯇꯥ ꯌꯥꯔꯦꯕ ꯑꯍꯟꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯆꯠꯁꯤꯜꯂꯛꯑꯣ ꯌꯥꯔꯦ ꯏꯅꯦ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯣꯂꯩꯅ ꯁꯦꯜ ꯑꯗꯨꯕꯨ ꯄꯤꯔꯝꯗꯨꯅ ꯃꯇꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯃꯦꯝꯇꯣꯟ ꯁꯥꯎꯅ ꯂꯥꯍꯧꯏ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯂꯩꯁꯥꯕꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯄꯣꯠꯐꯝꯗꯒ ꯆꯪꯂꯛꯀꯅꯨꯀꯣ ꯏꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯁꯤꯅ ꯅꯃꯥꯏ ꯑꯗꯨꯗꯅꯦ ꯀꯜꯂ ꯐꯥꯎꯕ ꯍꯦꯛ ꯄꯦꯜꯂꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯑꯁꯦ ꯅꯨꯃꯤꯗꯥꯡꯅꯤ ꯖꯃꯨꯅꯥꯅ ꯏꯕꯦꯝꯃ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩ ꯑꯁꯤꯗ ꯆꯥꯔꯁꯤꯜꯂꯛꯑꯣ ꯑꯩꯅꯦ ꯗꯨꯛ ꯑꯃꯨꯛ ꯁꯥꯗꯧꯔꯤꯕꯅꯤ ꯀꯧꯅꯒꯨꯝꯁꯤꯀꯣ ꯏꯃꯥꯅꯦ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤ ꯕꯦꯝꯃ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯦꯟꯖꯥꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯨꯛꯑꯒ ꯑꯁ ꯁꯤꯕꯨ ꯍꯦꯟꯖꯥꯡꯅꯤꯅ ꯁꯟ ꯐꯥꯎꯕ ꯆꯥꯎ ꯌꯥꯔꯣꯏ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯍꯩꯃꯥ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯀꯥꯡꯉꯧ ꯑꯃꯁꯨ ꯌꯥꯎꯔꯦ ꯆꯥꯕ ꯊꯛꯄꯗꯅꯦ ꯆꯤꯜꯍꯥꯎ ꯌꯥꯝ ꯊꯤꯔꯛꯀꯅꯨꯀꯣ ꯅꯌꯨꯝ ꯄꯥꯟ ꯌꯥꯔꯕꯤ ꯅꯪꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗꯅꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯣ ꯑꯩꯅ ꯑꯋꯥꯡꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯍꯅꯨꯕꯤꯗꯨꯗꯒꯤ ꯄꯣꯠ ꯈꯔ ꯁꯣꯠꯂꯨꯔꯦ ꯑꯗꯨ ꯑꯝꯇ ꯁꯤꯡꯈꯤꯒꯦ ꯀꯅꯥꯅꯣꯅꯦ ꯅꯅꯦ ꯃꯦꯝꯇꯣꯜꯂꯣ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯂꯣꯏꯅ ꯁꯤꯡꯈ꯭ꯔꯕꯗꯥꯏꯅꯦ ꯑꯁ ꯅꯪꯁꯤꯅ ꯏꯕꯦꯝꯃ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗꯅꯦ ꯑꯣꯟꯊꯣꯛꯅ ꯆꯥꯒꯟ ꯊꯛꯀꯟꯈ꯭ꯔꯦ ꯑꯣ ꯑꯩꯁꯦ ꯀꯩꯝꯇ ꯆꯥꯎꯔꯅꯨ ꯍꯥꯏꯔꯣ ꯀꯪꯗꯅ ꯁꯤꯔꯣ ꯍꯥꯏꯔꯕ ꯅꯆꯥ ꯑꯃ ꯐꯥꯎꯕ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯏꯅꯤꯡ ꯊꯨꯡꯍꯟꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯄꯤꯛꯂꯤꯉꯩꯗꯨꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯅꯔꯟꯗꯤ ꯂꯩꯇꯅ ꯅꯆꯥ ꯌꯣꯛꯅꯤꯡꯉꯤꯅꯣ ꯈꯪꯍꯧꯗꯦ ꯖꯃꯨꯅꯥ ꯑꯁꯥꯎꯕ ꯑꯗꯨꯅ ꯆꯥꯛ ꯇꯣꯠꯂꯤꯕ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯉꯛꯈ꯭ꯋꯥ ꯑꯃꯅꯁꯨ ꯅꯃꯥ ꯑꯩꯉꯣꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯅꯄꯥꯒ ꯑꯩꯒꯅ ꯑꯁꯨꯛ ꯋꯥꯅ ꯅꯪꯕꯨ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯊꯤꯗꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯎꯅꯕ꯭ꯔꯣ ꯏꯃꯥ ꯋꯥꯔꯦ ꯄꯥꯕ ꯋꯥꯔꯦ ꯍꯥꯏꯗꯅ ꯈꯤꯇ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯕ ꯅꯪꯒꯨꯝꯕ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯔꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯕꯣ ꯊꯕꯛ ꯁꯨꯕ ꯈꯤꯇꯪ ꯍꯥꯏꯔꯨꯔꯒ ꯊꯕꯛ ꯁꯨꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯦ ꯍꯦꯛꯇ ꯍꯥꯏꯕ ꯅꯈꯣꯏꯅ ꯅꯆꯥ ꯌꯣꯛꯂꯤꯕ ꯁꯦꯝꯂꯤꯕ ꯑꯁꯤꯕꯨ ꯑꯗꯨꯝꯅ ꯄꯧꯊꯥꯡ ꯇꯧꯅꯕ꯭ꯔꯥ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯒ ꯄꯥꯕꯒꯤ ꯅꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧ ꯍꯥꯏꯖꯕꯅꯦ ꯁꯤꯗ ꯏꯃꯥꯅ ꯑꯗꯨ ꯍꯛꯅ ꯅꯆꯥꯗ ꯊꯔꯨꯝ ꯇꯧꯒꯗꯕ ꯅꯠꯇꯤꯌꯦ ꯏꯃꯥ ꯅꯪꯁꯨ ꯏꯃꯥ ꯏꯄꯥ ꯂꯩꯔꯛꯇꯕ꯭ꯔꯣ ꯑꯕꯣꯛꯀ ꯏꯄꯨꯒꯅ ꯏꯃꯥꯕꯨ ꯌꯣꯛꯂꯛꯄ ꯑꯗꯨꯝꯅ ꯉꯁꯤ ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯅꯆꯥ ꯑꯩꯕꯨ ꯌꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯆꯥ ꯑꯩꯅꯁꯨ ꯍꯌꯦꯡ ꯁꯥꯒꯩ ꯑꯣꯜꯂꯕꯀ ꯃꯃꯥ ꯑꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯏꯆꯥ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯅ ꯌꯣꯛꯀꯗꯧꯔꯤꯕꯅꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥꯒꯨꯝꯕ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥ ꯑꯃꯗꯤ ꯑꯩ ꯑꯣꯏꯔꯣꯏ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯖꯃꯨꯅꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯞꯂꯤ ꯑꯗꯨꯒ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯜꯂꯤ ꯃꯥꯅꯦ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥꯅꯦ ꯃꯆꯥ ꯐꯥꯎꯕ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕꯤ ꯃꯃꯥ ꯑꯃꯅꯦ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯄꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯑꯍꯦꯟꯕ ꯄꯤꯕ ꯉꯝꯗꯕꯤ ꯂꯥꯏꯔꯕꯤ ꯃꯃꯥꯅꯦ ꯑꯗꯨꯕꯨ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯕꯨ ꯑꯃꯨꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯑꯍꯦꯟꯕ ꯑꯃꯕꯨ ꯂꯩꯔꯕꯗꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯄꯤꯒꯦ ꯂꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯆꯔꯝ ꯌꯧꯅ ꯐꯨꯡꯒꯠꯂꯕ ꯍꯛꯆꯥꯡ ꯑꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯃꯃꯥ ꯑꯩ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯒꯅꯤꯌꯦ ꯑꯁꯨꯝꯅ ꯖꯃꯨꯅꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯦꯟꯅ ꯀꯞꯂꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯤ ꯆꯥꯎꯔꯦꯜ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯃꯈꯩ ꯁꯣꯟꯖꯤꯜꯂꯤ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯋꯥꯕꯅꯔꯥ ꯃꯍꯧꯁꯥꯅ ꯆꯥꯎꯔꯦꯜ ꯑꯁꯤ ꯃꯁꯥ ꯌꯥꯝꯅ ꯐꯠꯂꯝꯗꯦ नुपा अमा ओइरबसु मसागी यामना नागल्ली मपुरोइबगी मतौ अदुदा जमुना मई ओक्लबा मतु मांगोल अदुदा फमहंदुना मखोइ मपा कइनो हक्सांग मयेंग यामना ताइदा नसा ngमुदब्रो ngमिदा नुसानगा साबने लमसांग लाकपा असिदा वादना तौरिबने नजा नुपीदी कदाइ जख्रे खंगदेदा स्वाइदा हौजिकता लेरंगनी अदो इरु माइथजरो इसिंगा लोइना साहलबनी आई चाक अमुता थंगतके नंगी चाक लाइरे से लुपा यांखैने खुसुमने अइने यामना सुबा ngमदबनिना सिखक्ता फंगले
Sinane, ta ibu halgina halauru seldo, pithom. Hanagi sama aduna, ngasino ngunini leraga, piragin hayuko. Jamuna mapure badagi sen adubu tapna lawi aduga. Ahoy makoy mapa. Adudi ay han amukta pithok lukiki. Makoy inido, ngarang sula ami. Makwang ko laso, sel thawbadi onthok na kankre. Ihe, megi maral tolabadi, karasu khang batari dana. Chalo. Jamuna sel adu phisi da kisi ki duna. Ibo hal hoy tamna la ami. Nambida ni mem tona. Jamuna, nang amukta ngai ko. Kay haigi ise, kay leirage nate. Nasa nupi warak pada laudrabi aduna. Solaga sa ki ba sel singa do, karam kanda singa habano. Ngasi thengari kan asida yaurabadi piramo. Ai ne, singjogi mapot leige na thokla ibani. Khutta ne, selupa ama phau pai na panate. Jamuna khaje ikai bapoi, adubu karidi upai le. Asamna tapna haire. Ise, ngasi nongmane ni da ngai bi khu. Ai, duki sel khara pirakada basule. Madu pirakbaga. Pizarake. Oh, lupa ani gi duk yoli banangna. Ai gi singju gi lupa tara gi selado karam kanda pige habno. Lupa tara adugi tha tara amungai ko haibro. Memton mana lamjaw asida ngangliba khonpham asida Jamuna mati ikai bana mamai mamit ado ngaksa he ngangi. Asat awang singadusu mangonda tingak yengai. Mataw aduda Jamuna masu ngasai ibo halgi singnaba purakpa sel ado. Piji adudagi lupa tara lauthoktu na pire. Memton sel adubu lautu na hairi. Jamuna, isi na nangbu nungsidaba nate. Adubu na sa nupi warakpa ngamdabi adugi. Maong aduna, laugi yaw na lauribani. Aduga ne, taibang pala sida. Masabu nungsidaba, masabu puningba, masabu warakningba, China piningba. Mama mapa kanaso layramoy. Ay koy na isabu puriba, warakliba se. Mama mapa wayba kanana su puningdo na puba. Warak pa natin eh. Asuk nung siba isa aduna. Mama mapagi, pubagi sa ipam naina. China khang do na layba ado. Yeng do na layba nga bahong na di. Adubo piri ba China ado. Isabu nung siba gini. Nung siba henan ba gini. Mase, mama ama oina, nang sukhang. Asi hayram da na chat kirami, memton ado. Jamuna memton na hayram ni bawa ado, makhang da ba nate, khangi. Ikay ba su khazik poklami, adubo karidi hayruni. Wakal aduk nungay dana, ibo hal hoy tam na laklami. Ngay haki matong yaurabada, sumanga do da lip na, konjan kalap na asun na kauri. Tada! Ine! Ho tada ibohan bulay ta bro! Ibohan su tara do na, imong atom dagi thoklap do na. Hay ma, nang laklibra. Kari lele, law kakalo. Pita su da pam. Jamuna manggol alta kakali, pamba makti pamdre. Wakal adu daso, karibu among hayrak pa hay na kali. Khana asum na tapna hodori. Tadagi sel khara ipuroy bana lauruba ado. Ay khoy na sel thokta banina. Matang matam chana pithok sabasu hekta ngamdi. Sendoy dada phana budi yam lam lagani. Lupa nimpu se khakta hana sere oina inthok seram ge tawjabani. Jamuna ge wa ado ibo halyam na sauna. Ibema. Aina noise inaugubani sagubani haidana. Noigi leita laira aduda mateng pangi matik. Nakhoi thak asum karakadawrine. Nongmani ni khaktani hairaga sel adu lawkhiba. Adugi sel adu na hojikti tha kaya pharakle. Aidine sel adu sudri phawba lupa amatta lobang ngamloi. Sendo oine selemne punna lupa chamanga mari futare. Yam thuna pirakadabani. Karigumba piraktrabadi nang tadaba phatte haiganu ibema. Yoro. Tada iharagadi. Ibema, yari, leng. Nakhoi se ikai basu onthong na khangkidrene. Aina haikiba sel singdo yam thuna purugala. Wahai asi hairadana ibohal mafi kanduna. Imung lomda changkhirami. Jamuna mapi irache sel ado makhuda chitna paisinduna. Upai leita mayum tamna halaklami. Wakhal amada mangduna sumang aduna changlaklibin mamabu ubada. Bemana. Ngasay nung thildagi kadai da chaluge? Hauji asing lakpa matam asida halaisibo. Imabu duk thangmaiga thani khangdabro. Aine chakalama bane. Pabana marol ama nama thiru zona amuk taiba. Jamuna masana ngangliba adugado tadaba makai. Matha sana mapuroibana sakhum aduda famliba adugi manakta jangsilaktuna. Ibohan na hairakhiba memtonda paisa pikhiba singado
loina tamlami chaurena ish kam dawni adudi khushu mandi loina lawrabani ne phare hayeng mak amu thabak suba chatpa haiduni makhoi mapa ai so haifam khangtre ai na duk khara yon ba asisu thoina setpa natabani na imungi seng sak wan bada hekta loi thoki karam tawni khangde isa na pini na ama lai basina imungi thabai khang singsida mateng pang silabadi ai na kai thel amuk thokpa hawra basu ya adu sunati da ai ne na sa na pi asi amuk ta hairaga yengi asumna chaurel mana maza na pi adu bo imungi amadi mamagi mateng khara pang silu haina hairaklami adu bo bema piklingai dagi hauna mapa na mabu imungi thabak amata su sohalakpadi lairaduna leisabi pharaba asi phawba nongmata chaurel mana ising batil ama phawba sohalakpa nate aduna mapa na ngasi hairakliba wa asi mama na insinduna haihalakpa oirumgani haina khankirami aduna sauna hairaklami Baba, nakoy na pamlise. Ay na imong asigi makumata puduna. Minay oy na. Imanabi singa mirak tindaba makay. Laikhom lainang marakta tabak suduna layba punsi mariando na tro. Noy na pamise. Nakoy ginaral kara sabagiro. Nakoy na ingonda tabak sukay na haise. Pay, ngasi haba na asidagi noy ginaral lupa ama pawa sariye. chaurel masagi matawa da nungai dana ipagi bema nangbo adum haina haiganune isa na thabak shuraga ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯐꯝꯂꯒ ꯆꯥꯔꯒ ꯂꯩꯒꯅꯤ ꯏꯆꯥꯗꯤ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕꯤ ꯏꯄꯥꯒꯤ ꯁꯖꯤꯛ ꯊꯕꯥꯅꯤꯅꯦ ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦꯀꯣ ꯏꯄꯥꯅ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯅꯤꯡꯉꯣꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯈꯔ ꯄꯥꯡꯁꯤꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯇꯝꯁꯤꯜꯂꯨ ꯍꯥꯏꯕꯅꯤ ꯁꯦꯜꯒꯤꯗꯤꯅꯦ ꯏꯄꯥꯅ ꯉꯝꯃꯤꯕ ꯃꯈꯩ ꯇꯥꯟꯒꯅꯤ ꯏꯄꯥꯅ ꯏꯆꯥꯒꯤꯗꯃꯛ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯀꯣ Yare, ꯑꯩꯉꯣꯟꯗꯒꯅꯦ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯑꯅꯨ ꯅꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯀꯔꯤ ꯅꯤꯡꯊꯨꯡꯍꯟꯕ ꯌꯥꯎꯈ꯭ꯔꯒꯦ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯕꯗ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯋꯥꯔꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯑꯩ ꯌꯨꯝꯁꯤꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯀꯗꯥꯏꯗꯅꯣꯃ ꯆꯠꯆꯈ꯭ꯔꯒꯦ ꯅꯣꯏꯁꯤꯡꯁꯦ ꯎꯕꯗꯅꯦ ꯏꯃꯥ ꯏꯄꯥꯅꯦ ꯀ ꯍꯥꯏꯅꯤꯡꯗꯤꯌꯦ ꯏꯀꯥꯏꯖꯩꯌꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯒ ꯕꯦꯝꯃ ꯑꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯜꯒ ꯖꯃꯨꯅꯥꯒꯅꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯔꯦꯜ ꯑꯗꯣ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯅꯤ ꯕꯦꯝꯃꯅ ꯍꯟꯗꯛꯇꯤ ꯇꯥꯋꯥꯡꯂꯦꯟꯁꯦ ꯑꯩꯉꯣꯟꯗ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕ ꯑꯃ ꯇꯧꯔꯤ ꯎꯅꯁꯦꯒ ꯍꯥꯏꯔꯨꯕꯁꯦ ꯁꯪꯗꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯇꯣꯏꯅ ꯎꯅꯒꯨꯝꯁꯦ ꯊꯕꯛ ꯆꯤꯜꯂꯤ ꯇꯥꯏ ꯀꯨꯟꯗꯣꯂꯩꯅ ꯏꯁ ꯑꯗꯨ ꯐꯠꯇ꯭ꯔꯣ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃ ꯀꯣꯏꯈꯤꯅꯤ ꯋꯥꯈꯜ ꯍꯣꯡꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕꯒꯤ ꯇꯧꯖꯕꯗꯨꯕꯣ ꯋꯥꯈꯜ ꯐꯔꯦꯗ ꯏꯇꯥ ꯏꯕꯦꯝꯃ ꯁꯦꯜ ꯊꯨꯝꯒꯤ ꯋꯥꯒꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯥꯄꯜ ꯀꯥꯕ ꯈꯨꯃꯟ ꯈꯝꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯒ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯗꯧ ꯁꯔꯨꯛ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯁꯅꯨ ꯊꯃꯣꯏ ꯁꯦꯡꯕ ꯅꯥꯄꯜ ꯌꯥꯎꯗꯕ ꯑꯉꯣꯝ ꯅꯣꯡꯕꯥꯜ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯐꯩ ꯊꯃꯣꯏꯁꯨ ꯂꯥꯏꯃꯟ ꯑꯣꯏꯔꯣꯏ ꯈꯔ ꯑꯍꯟ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ ꯏꯁ ꯏꯇꯥ ꯅꯪꯒꯤ ꯋꯥꯁꯦ ꯃꯔꯧ ꯂꯩꯃꯜꯂꯤꯀꯣ ꯑꯩꯗꯤ ꯇꯥꯂꯨꯋꯥꯡꯗ ꯃꯥꯟꯈ꯭ꯔꯦꯗ ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯇꯥꯂꯨꯋꯥꯡꯁꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦ ꯃꯕꯨꯛ ꯏꯀꯪ ꯀꯪꯉꯗꯅ ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯗꯣ ꯋꯥꯊꯤ ꯀꯧꯋꯦ ꯃꯇꯥꯡ ꯑꯗꯨꯗ ꯂꯨꯋꯥꯡꯁꯨ ꯂꯥꯛꯇꯨꯅ ꯏꯆꯟꯁꯤꯡ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯟꯗꯣꯂꯩꯅ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦꯗꯣ ꯍꯦꯛ ꯊꯣꯛꯑꯦ ꯇꯥꯂꯨꯋꯥꯡ ꯀꯨꯏꯗ꯭ꯔꯤꯗ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯒꯦ ꯂꯨꯋꯥꯡ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯣꯏ ꯀꯨꯟꯗꯣꯂꯩꯒ ꯊꯥꯗꯣꯏꯒꯁꯨ ꯆꯠꯈ꯭ꯔꯦ ꯂꯨꯋꯥꯡꯅ ꯇꯞꯅ ꯕꯦꯝꯃ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯩꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯂꯨꯋꯥꯡ ꯑꯁꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯕꯦꯝꯃꯕꯨꯗꯤ ꯄꯥꯈꯪ ꯁꯥꯗꯨꯅ ꯀꯣꯏꯔꯤꯕꯅꯤ ꯑꯗꯨꯃꯛꯅ ꯂꯨꯋꯥꯡ ꯅꯨꯄꯤ ꯑꯉꯥꯡꯗ ꯊꯣꯏꯅ ꯍꯦꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯀꯥꯔꯠ ꯌꯥꯝꯅ ꯇꯥꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛꯅ ꯅꯨꯄꯤꯗ ꯃꯇꯝ ꯂꯦꯟꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯅꯕꯨ ꯕꯦꯝꯃꯒꯤ ꯃꯐꯝꯗꯁꯨ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤ ꯊꯕꯛꯇ ꯍꯥꯏꯔꯒ ꯂꯩ ꯅꯠꯇꯦ ꯅꯪꯕꯣ ꯅꯌꯨꯝꯗꯒ ꯊꯕꯛ ꯀꯌꯥꯝ ꯁꯨꯒꯦ ꯀꯥꯏꯗꯦꯅꯣꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯁꯨꯔꯤꯅꯤ ꯏꯃꯥꯒ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯌꯦꯡ ꯅꯪꯒꯁꯦ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯗꯣꯏꯅꯤ ꯅꯈꯨꯠ ꯍꯥꯝꯕ ꯇꯜꯂꯒꯅ ꯑꯩꯅ ꯏꯟꯕꯤꯗꯣꯏꯅꯤ ꯏꯁ ꯇꯥꯂꯨꯋꯥ ꯅꯪꯅ ꯍꯦꯛ ꯉꯥꯡꯂꯛꯄ ꯑꯁꯤꯃꯕ ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣꯏꯔꯕ ꯇꯧꯅꯨ ꯇꯧꯅꯨ
ꯅꯊꯃꯣꯏꯗ ꯄꯣꯠꯆꯁꯅꯤ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯣ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯜꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯈꯤꯕ ꯇꯣꯃꯥꯜ ꯑꯗꯣ ꯏꯄꯥ ꯄꯥꯈꯠꯄ ꯃꯈꯩ ꯖꯃꯨꯅꯥ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯄꯥꯈꯠꯄ ꯑꯃꯗꯤ ꯇꯍꯥꯕ ꯈꯣꯟꯖꯦꯜꯗ ꯆꯦꯜꯂꯛꯇꯨꯅ ꯆꯥꯎꯔꯦꯜ ꯑꯗꯨ ꯊꯕꯛ ꯁꯨꯐꯝꯗ ꯎꯅ ꯅꯟꯕꯗꯒꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯖꯃꯨꯅꯥ ꯃꯥꯗꯤ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯃꯍꯩ ꯃꯍꯩ ꯂꯥꯛꯅꯔꯦ ꯆꯥꯎꯔꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯅꯍꯥ ꯑꯃ ꯑꯅꯤ ꯇꯧꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯖꯃꯨꯅꯥ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯃꯈꯣꯏ ꯃꯄꯥ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯅꯪꯅ ꯅꯆꯥꯒꯤꯗꯃꯛꯇ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯕꯨ ꯎꯅꯕ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯃꯈꯣꯏ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯅꯪꯕꯨ ꯋꯥꯃꯟꯗꯨꯅ ꯄꯣꯊꯥꯔꯤꯕ꯭ꯔꯣ ꯁꯦ ꯅꯃꯤꯠꯁꯦ ꯄꯥꯡꯉꯣ ꯅꯃꯤꯠꯁꯦ ꯄꯥꯡꯉꯣ ꯕꯦꯃꯁꯨ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯧꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯗ ꯖꯃꯨꯅꯥ ꯋꯥꯈꯜ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯕꯦꯝꯃ ꯃꯥꯗꯤ ꯊꯣꯏꯅ ꯋꯥꯈꯜ ꯋꯥꯕꯒꯤ ꯃꯃꯤ ꯎꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯂꯩꯔꯝꯃꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯁꯤꯟꯗꯨꯅ ꯂꯧꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯃꯗꯤ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯊꯣꯛꯏ ꯖꯃꯨꯅꯥꯁꯨ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗ꯭ꯔꯕ ꯃꯆꯥ ꯑꯁꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯂꯩꯅꯥ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯃꯤꯒꯤ ꯁꯦꯜ ꯄꯨꯁꯤꯟꯕꯁꯦ ꯄꯨꯁꯤꯟꯒꯅꯨꯅꯦ ꯑꯩ ꯍꯥꯏꯔ ꯁꯣꯜꯂꯦ ꯍꯌꯦꯡ ꯀꯅꯥꯅ ꯁꯤꯡꯒꯅꯤ ꯅꯪꯁꯦ ꯋꯥꯈꯜ ꯇꯥꯗꯦꯗꯀꯣ ꯐꯔꯦ ꯏꯃꯥꯅꯦ ꯉꯁꯤꯗꯤ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯖꯒꯦ ꯏꯁꯥꯁꯦ ꯈꯔ ꯀꯟꯈꯠꯄ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯅꯪ ꯏꯁꯤꯡꯗꯣ ꯈꯤꯇ ꯁꯥꯍꯜꯂꯨ ꯑꯗꯨꯒ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯁꯝꯂꯒꯅꯦ ꯁꯨꯃꯥꯡ ꯑꯁꯤꯗ ꯄꯨꯊꯣꯛꯎ ꯑꯁ ꯏꯃꯥ ꯀꯩꯒꯤ ꯏꯔꯨꯅꯣ ꯂꯨꯔꯅꯨ ꯇꯣ ꯑꯩ ꯏꯁꯤꯡ ꯁꯥꯍꯟꯕꯒ ꯉꯝꯃꯔꯣꯏ ꯏꯃꯥꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯕꯒꯤ ꯐꯤ ꯃꯥꯡꯁꯤꯟꯕ ꯃꯌꯥꯝꯗꯨꯒ ꯑꯁ ꯑꯩ ꯇꯨꯀꯠꯆꯕꯅ ꯆꯥꯛꯀ ꯆꯥꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯀꯣꯟꯅ ꯂꯨꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤꯀꯣ ꯅꯄꯥꯒ ꯑꯩꯒꯅ ꯅꯪꯕꯨ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯪꯍꯟꯗ ꯀꯦꯊꯣꯛꯅ ꯅꯁꯥꯗ ꯑꯃꯣꯠꯄ ꯑꯃ ꯐꯥꯎꯕ ꯄꯥꯈꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯂꯨꯕ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯌꯥꯔꯨꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯒꯤ ꯅꯪꯅ ꯅꯇꯣꯝꯇ ꯆꯠꯄꯅꯣ ꯑꯩꯕꯨꯁꯨ ꯄꯨꯕꯤꯔꯣ ꯅꯪ ꯅꯆꯥꯒꯤꯗꯃꯛ ꯅꯆꯥꯅ ꯃꯅꯤꯡ ꯊꯨꯡꯈꯤꯔꯣꯏ ꯋꯥꯔꯧꯈꯤꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯈꯤꯕꯗꯥꯏ ꯅꯆꯥꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯈꯪꯗ ꯅꯌꯥ ꯑꯗꯨꯗ ꯑꯍꯥꯎꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯗ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯉꯝꯗꯅ ꯆꯠꯂꯦꯗꯀꯣ ꯑꯩꯕꯨꯁꯨ ꯄꯨꯕꯤꯔꯣ ꯑꯩꯕꯨꯁꯨ ꯄꯨꯕꯤꯔꯣ ꯑꯁꯨꯝꯅ ꯀꯞꯂꯤ ꯖꯃꯨꯅꯥ ꯑꯗꯨꯕꯨ ꯕꯦꯃꯗꯤ ꯃꯃꯥꯅꯒ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯉꯝꯗꯕ ꯑꯁꯤꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯆꯠꯅꯤꯡꯕꯗ ꯆꯠ ꯀꯣꯏꯅꯤꯡꯕꯗ ꯀꯣꯏ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯔꯝꯃꯤ ꯃꯃꯥꯒꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯔꯦ ꯂꯨꯋꯥꯡꯒ ꯂꯣꯏꯅꯗꯨꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯇꯥꯎꯗꯨꯅ ꯂꯩꯊꯣꯛꯂꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯊꯣꯡꯂꯝꯗꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯃꯣꯠ ꯑꯀꯥꯏ ꯄꯥꯏꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯒꯤ ꯑꯃꯥꯡ ꯑꯁꯣꯏ ꯐꯥꯎꯕ ꯇꯁꯦꯡꯅ ꯄꯥꯏꯕꯗ ꯍꯪꯒꯣꯏꯕ ꯄꯣꯛꯏ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯣꯏꯅꯁꯨ ꯆꯪꯂꯝꯗꯦ ꯖꯃꯨꯅꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯑꯗꯨ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯀꯣꯟꯗꯣꯂꯩꯅ ꯏꯇꯥ ꯕꯦꯝꯃ ꯅꯪꯕꯨ ꯂꯩꯇꯕ꯭ꯔꯣ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯏꯃꯨꯡꯗ ꯂꯣꯛ ꯈꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯅ ꯏꯇꯥ ꯏꯅꯦ ꯂꯩꯕ ꯃꯥꯜꯂꯦ ꯆꯪꯂꯒ ꯌꯦꯡꯉꯨꯔꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ ꯖꯃꯨꯅꯥꯒꯤ ꯀꯥ ꯑꯗꯨ ꯆꯪꯂꯛꯄꯗ ꯑꯅꯤ ꯑꯗꯣ ꯃꯅꯥꯇꯣꯟ ꯑꯗꯨ ꯈꯖꯤꯛ ꯃꯦꯜꯂꯤ ꯃꯅꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯝꯊꯤꯔꯝꯃꯤ ꯀꯣꯟꯗꯣꯂꯩꯅ ꯏꯅꯦ ꯀꯩꯗꯧꯔꯒꯦ ꯂꯣꯛ ꯌꯥꯝꯅ ꯈꯨꯔꯦ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯏꯁꯤꯡ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯜꯂꯨꯗꯨꯅ ꯖꯃꯨꯅꯥꯗ ꯄꯤꯔꯛꯏ ꯖꯃꯨꯅꯥꯁꯨ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯊꯛꯏ ꯏꯁꯤꯡ ꯑꯗꯨ ꯊꯛꯄꯗꯒꯤ ꯂꯣꯛ ꯈꯨꯔꯝꯕ ꯑꯗꯨꯁꯨ ꯈꯔ ꯐꯔꯦ ꯀꯣꯟꯗꯣꯂꯩꯅ ꯅꯨꯡꯉꯥꯏꯇꯅ ꯏꯅꯦ ꯀꯩꯅꯣ ꯏꯅꯦꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯏꯇꯥꯅꯒ ꯀꯩꯝꯇ ꯌꯦꯡꯗ꯭ꯔꯕꯣ ꯏꯅꯦ ꯏꯕꯦꯝꯃ ꯀꯣꯟꯗꯣꯂꯩ ꯑꯩꯅ ꯀꯔꯝꯕ ꯄꯥꯞ ꯂꯪꯖꯔꯨꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯑꯁꯤꯗ
ꯇꯥꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯁꯥꯎꯅ ꯏꯅꯦ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯉꯥꯡꯒꯦ ꯏꯅꯦ ꯏꯕꯦꯝꯃ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯃꯅꯤꯡ ꯊꯨꯡꯖꯗ꯭ꯔꯕ ꯏꯆꯥꯅꯦ ꯏꯅꯦꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯒꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯏꯅꯦ ꯌꯦꯠꯂꯔꯣꯏ ꯅꯈꯣꯏꯅꯁꯨ ꯍꯥꯏꯔꯨꯅꯨꯗ ꯑꯗꯨꯕꯨ ꯏꯅꯦꯅ ꯋꯥꯕꯗꯤ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯍꯌꯦꯡ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯇꯣꯝꯇ ꯀꯔꯝꯅ ꯂꯩꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯁꯤꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ ꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯗ ꯇꯧꯍꯩꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯏꯅꯦꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯏꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯦ ꯏꯅꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯂꯝꯒꯦ ꯑꯗꯨꯒ ꯏꯅꯦꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡꯒꯁꯦ ꯂꯣꯏꯅ ꯁꯤꯟꯗꯣꯛꯂꯝꯃꯒꯦ ꯍꯥ ꯌꯥꯔꯅꯤꯗ ꯁꯤꯜꯂꯨꯔꯅꯨ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯀꯨꯟꯗꯣꯂꯩꯅ ꯇꯧꯗꯨꯅ ꯖꯃꯨꯅꯥꯒꯤ ꯑꯃꯣꯠꯄ ꯃꯣꯝꯄꯥꯛ ꯐꯤꯗꯛꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯑꯍꯟꯕ ꯑꯃ ꯁꯤꯟꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯊꯥꯗꯣꯏ ꯃꯥꯅ ꯆꯥꯛ ꯈꯔ ꯊꯣꯡꯒꯠꯂꯕ ꯃꯇꯨꯡꯗ ꯖꯃꯨꯅꯥꯕꯨ ꯅꯤꯡꯊꯤꯅ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯖꯃꯨꯅꯥ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯄꯤ ꯃꯍꯥꯛꯁꯨ ꯃꯃꯥꯅꯤ ꯀꯔꯝꯕ ꯃꯃꯥ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯃꯛꯀꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯤꯕ ꯃꯃꯥ ꯑꯃ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯇꯅ ꯂꯥꯡꯒꯣꯏ ꯆꯜꯍꯟꯗꯨꯅ ꯊꯝꯂꯨꯕ ꯃꯃꯥ ꯑꯃ ꯈꯔ ꯆꯥꯔꯒ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯥꯈꯤꯗ꯭ꯔꯦ ꯀꯨꯟꯗꯣꯂꯩꯅ ꯏꯅꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯑꯩꯈꯣꯏꯁꯨ ꯇꯣꯏꯅ ꯂꯥꯛꯀꯦ ꯏꯕꯦꯝꯃ ꯄꯣꯛꯆꯕ ꯏꯆꯥꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯅ ꯏꯅꯦ ꯄꯦꯜꯂꯦ ꯁꯤꯔꯕꯁꯨ ꯊꯋꯥꯏ ꯑꯁꯤ ꯏꯪꯅ ꯁꯥꯟꯇꯤ ꯐꯪꯂꯒꯅꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯨꯀꯣ ꯑꯁꯨꯝꯅ ꯀꯨꯟꯗꯣꯂꯩꯒ ꯊꯥꯗꯣꯏꯒꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯖꯃꯨꯅꯥꯒꯤ ꯃꯁꯥꯁꯨ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯦꯝ ꯑꯃ ꯃꯈꯨꯠꯇ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯄꯥꯏ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯏꯃꯥ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯁꯦ ꯖꯃꯨꯅꯥ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯈꯣꯟꯒꯗꯨ ꯁꯤꯔꯤ ꯁꯤꯔꯤ ꯍꯩꯔꯤ ꯏꯕꯦꯝꯃ ꯏꯃꯥ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯁ ꯏꯃꯥ ꯈꯔ ꯆꯥꯁꯤꯟꯁꯦ ꯆꯥꯔꯗꯤ ꯅꯁꯥꯗꯣ ꯀꯃꯥꯏ ꯐꯗꯧꯔꯤꯒꯦ ꯁꯦ ꯈꯔ ꯆꯥꯁꯦ ꯖꯃꯨꯅꯥ ꯃꯁꯥꯅ ꯑꯗꯨꯃꯛ ꯈꯪꯂꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯃꯆꯥꯕꯨ ꯃꯃꯤꯠꯇ ꯏꯔꯥꯆꯦꯟ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥ ꯋꯥꯍꯧꯕ ꯇꯥꯔꯦꯗꯣ ꯌꯨꯝ ꯑꯁꯦ 이직 찍라니 아쉽 농시바 나하나세 하독닝다 이마데 하독두나 짠바따레도 오독나수 농시다고 라이라비 나마이나 마법 아시마기디 이사부 마닝 동할방 없기tre 아두고 마당바복 하이바 아두나 레이람라바디 이마 이사모 행나시고 이마기 베마 ꯃꯃꯥꯒꯤ ꯋꯥ ꯑꯁꯤ ꯕꯦꯝꯃ ꯉꯁꯤꯗꯤ ꯈꯖꯤꯛ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ ꯃꯁꯥꯒꯤ ꯃꯔꯥꯠ ꯃꯁꯥꯅ ꯌꯥꯖꯔꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯂꯛꯇꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯨꯕ ꯆꯥꯎꯔꯦꯜ ꯃꯥꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯨꯕ ꯑꯗꯨꯅꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯪꯈꯤꯗꯕꯅꯤ ꯕꯦꯝꯃ ꯃꯄꯤ ꯏꯔꯥꯆꯦꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ 이마 그이기노 이마나 더마이나 하이두고 이마 그시 떠오르이 이베마 이사나 와락라바 마tam다 수망다 톡두나 타완 미작 마학부 잉로고 마tam 아두다 이사기다마 이마 레이리 하이두나 레이질 부마이 항독두나 타완 미작이 상론 라우두나 나빠가 아이가나 이사부 잉럭겠고 ꯕꯦꯝꯃ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯑꯗꯨꯒ 이마 ꯐꯠꯇꯕ ꯅꯆꯥꯏꯕꯨ ꯀꯔꯤꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯉꯥꯡꯕꯤꯗꯕꯅꯣ ꯃꯥꯕꯒꯤ ꯃꯩꯆꯥꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯃꯥ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤ ꯊꯋꯥꯏꯕꯨ ꯅꯆꯥꯅ ꯃꯨꯟꯕ ꯉꯝꯅꯕ
ꯊꯧꯅꯥ ꯑꯃꯠꯇꯗꯤ ꯅꯆꯥꯗ ꯄꯤꯕꯤꯌꯣ ꯏꯃꯥ ꯖꯃꯨꯅꯥ ꯃꯁꯥꯗꯨ ꯀꯩꯅꯣꯃ ꯇꯧꯔꯛꯂꯦ ꯕꯦꯝꯃ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯇꯨꯅ ꯃꯃꯥꯕꯨ ꯀꯧꯖꯩ ꯑꯗꯨꯕꯨ ꯖꯃꯨꯅꯥ ꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯈꯤꯗ꯭ꯔꯦ ꯕꯦꯝꯃ ꯃꯃꯥꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯕ ꯍꯤꯟꯗꯕꯤ ꯂꯝꯀꯦꯠꯄꯤ ꯅꯆꯥ ꯍꯥꯏꯕꯨ ꯑꯃꯨꯛꯇ ꯅꯆꯤꯟ ꯄꯦꯟꯅ ꯆꯩꯔꯝꯈꯨꯑꯣ ꯅꯆꯥꯒꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯐꯥꯎꯕ ꯇꯥꯔꯝꯗꯅ ꯀꯩꯒꯤ ꯑꯁꯨꯛ ꯊꯨꯅ ꯆꯠꯄꯅꯣ ꯏꯃꯥ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ ꯏꯃꯥ ꯄꯥꯕ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯒ ꯂꯝꯍꯦꯟꯕꯤ ꯅꯆꯥ ꯍꯥꯏꯗꯤ ꯀꯅꯥꯅ ꯋꯥꯔꯛꯄꯤꯍꯧꯒꯅꯤ ꯏꯃꯥ ꯅꯪ ꯍꯧꯒꯠꯂꯣ ꯏꯃꯥ ꯅꯪ ꯍꯧꯒꯠꯂꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯕꯦꯝꯃꯅ ꯑꯁꯨꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯄ ꯑꯁꯤ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯖꯃꯨꯅꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯕꯦꯝꯃ ꯏꯆꯤꯛ ꯆꯤꯛꯂꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯏꯇꯥꯎ ꯇꯥꯎꯏ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯑꯋꯥꯕ ꯑꯗꯨꯁꯨ ꯈꯪꯂꯛꯂꯦ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯨꯋꯥꯡꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯡꯒꯣꯜꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯕꯦꯝꯃꯅ ꯇꯞꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯊꯣꯏꯕꯤꯅ ꯌꯥꯅꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯇꯥ ꯂꯨꯋꯥꯡꯕꯨ ꯂꯩꯇꯕ꯭ꯔꯥ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯇꯧꯕꯅꯦ ꯃꯥꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯇꯝꯖꯒꯦ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯕꯦꯝꯃ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯒꯤꯗꯃꯛ ꯂꯨꯋꯥꯡ ꯂꯩꯔꯤ ꯈꯟꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯂꯨꯋꯥꯡ ꯃꯥꯅꯁꯨ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕ ꯑꯁꯤꯗ ꯄꯦꯟꯗꯕ ꯍꯦꯟꯃꯟꯕꯅ ꯍꯤꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ ꯏꯃꯥ ꯅꯪꯗꯤ ꯍꯥꯟꯅꯒꯨꯝ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦꯀꯣ ꯕꯥꯕꯥ ꯅꯪꯁꯨ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯅ ꯅꯆꯥꯒꯤ ꯋꯥꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯧꯔꯗ꯭ꯔꯦꯀꯣ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯍꯟꯕꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯊꯣꯏꯅ ꯈꯪꯂꯨꯗꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯗꯕꯣꯏ ꯅꯤꯡꯂꯨꯏꯌꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯥꯕꯥ ꯏꯃꯥ ꯅꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤꯅ ꯅꯆꯥ ꯉꯥꯎꯔꯦ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯊꯪ ꯃꯄꯣ ꯑꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯍꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯕु ꯈꯨꯔꯨ ꯂꯩꯕꯥꯛ ꯇꯥꯅ ꯈꯨꯔꯨꯝꯗꯨꯅ ꯄꯦꯟꯅ ꯀꯞꯂꯝꯃꯤ ꯑꯃꯨꯛꯁꯨ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯥꯂꯦꯟꯒꯤ ꯃꯇꯝꯅꯤ ꯃꯄꯥ ꯆꯥꯎꯔꯦꯟꯅ ꯃꯅꯪꯒꯜ ꯑꯗꯨꯗ ꯃꯆꯥꯕꯨ ꯄꯣꯔꯤ ꯑꯗꯨꯒ ꯃꯃꯥ ꯖꯃꯨꯅꯥꯅ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯆꯥꯛ ꯆꯗꯨꯝ ꯈꯔ ꯄꯥꯏꯗꯨꯅ ꯃꯆꯥꯕꯨ ꯂꯛꯅꯗꯨꯅ ꯏꯜꯂꯤ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯌꯥꯔꯤꯅꯤ ꯆꯥꯛꯇꯣ ꯏꯆꯥꯁꯦ ꯃꯕꯨꯛꯀ ꯂꯣꯏꯅ ꯄꯣꯛꯈꯥꯏꯕ ꯇꯥꯔꯤꯅꯦ ꯕꯥꯕꯥ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯏꯃꯥꯅ ꯆꯥꯛ ꯏꯟꯗꯕꯒꯤ ꯇꯥꯟꯅꯔꯦ ꯆꯦꯜꯂꯣ ꯕꯥꯕꯥ ꯆꯥꯎꯔꯦꯜ ꯄꯣꯔꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯁꯨꯃꯥꯡ ꯑꯀꯣꯏꯕ ꯑꯗꯨꯗ ꯆꯦꯜꯂꯤ ꯖꯃꯨꯅꯥꯁꯨ ꯅꯣꯛꯇꯨꯅ ꯇꯥꯟꯅꯗꯨꯅ ꯆꯥꯛꯈꯨꯝ ꯑꯁꯤꯃꯇ ꯉꯥꯏꯔꯤ ꯃꯤ ꯏꯆꯥ ꯊꯣꯏꯕꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯃꯃꯥ ꯇꯥꯟꯅꯕ ꯋꯥꯏꯌꯦꯕ ꯃꯈꯣꯏ ꯃꯄꯥ ꯉꯥꯏꯈꯣ ꯆꯦꯟꯒꯅꯣ ꯃꯤ ꯏꯆꯥ ꯊꯣꯏ ꯃꯃꯥ ꯇꯥꯟꯅꯕ ꯋꯥꯏ ꯆꯦꯜꯂꯔꯣꯏꯒꯦ ꯑꯗꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯄꯥꯕꯒ ꯏꯃꯥꯒꯁꯦ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯒꯦꯅꯦ ꯏꯆꯥꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯥꯕꯥ ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯒ ꯅꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯦ ꯍꯌꯦꯡ ꯏꯆꯥ ꯆꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯍꯟ ꯑꯣꯏꯔꯅꯤ ꯅꯪ ꯑꯍꯟ ꯑꯣꯏꯔꯕ ꯄꯥꯕꯒ ꯏꯃꯥꯒꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯛꯎꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯕꯦꯝꯃ ꯉꯁꯤꯗꯤ ꯃꯥꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯝꯕ ꯋꯥꯈꯜ ꯃꯪꯂꯥꯟ ꯑꯣꯏꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯔꯥꯏꯔꯨꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯃꯃꯤꯠ ꯑꯗꯨ ꯄꯤꯅ ꯄꯨꯡꯊꯨꯝ ꯊꯨꯝꯈ꯭ꯔꯦ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯜ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ
ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯗꯁꯨ ꯌꯦꯡꯗꯨꯅ ꯕꯥꯕꯥ ꯏꯃꯥ ꯅꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯀꯣ ꯅꯈꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯀꯣ ꯂꯩꯆꯤꯜ ꯐꯨꯃꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯆꯥꯒꯤ ꯅꯤꯡꯉꯝꯗꯕ ꯁꯛꯇꯝ ꯑꯁꯦ ꯅꯈꯣꯏꯕꯨ ꯌꯦꯡꯅꯤ ꯍꯥꯏꯕꯗꯥꯏ ꯅꯈꯣꯏꯕꯨ ꯌꯦꯡꯂꯤꯕ꯭ꯔꯣ नचा लाले इमा नचा लाले पापा नखोय अनेगी नुंगसीबगी महिना चूदुना पुंसी सुप्पा नखोयना नचा आइगिदमक थंबिरंबा लाइरा खांपोक संगसिदा नचागी पुंसीनी नाइतोम लेनबा तारेदो इमा नंगबु पाबगा थेंगनरब्रो नखोय अने खनागनुको पाबा इमा बुलुना तवियुको ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯁꯦ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤꯅ ꯆꯠꯈꯤꯕ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯣ ꯄꯣꯛꯂꯣꯏꯗꯧꯔꯤꯕꯅꯤ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯍꯥꯏꯕ ꯑꯁꯦ ꯃꯍꯧꯁꯥꯅꯤ ꯏꯃꯥ ꯑꯃ ꯂꯩꯇꯕꯗ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯏꯄꯥ ꯑꯃ ꯂꯩꯇꯕꯗ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗꯨꯅ ꯃꯤꯃꯥꯟꯅꯕ ꯉꯝꯗ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈꯤꯕ ꯃꯆꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯦꯛ ꯈꯔ ꯑꯁꯤꯗ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ